Wahai ase hairaka punsibado angang machadongna kaada tafing chensilei. Aduga magi phone do on tawraga Jungkook ki photo do screenshot lawraga Anju da thajankhre. Somda Anju su class tawdaba matang oibana punsibana tharakpaga yam thuni yeng. Anju adu yenglaga phak nokthuri. Anjuna mathong khangda nokpuda lingjelna kaino ngawrba nangna mathong maram khangdana no isiba. Akhida chawna laizanung siri tutu Jungki ki photo si laizana status thambado. Akhida chawna jealous kadana nupasi lamjangbra kaina hangli isidi. Lingjel se photo do yengi aduga ani da munok mini. Aina haidro ani se leminarga soidana nuksinarkani haidana. Laizadi khangde akhida chawdo lan hore. Ado asingmudo haibi khodana asumna amado lepham khangamaro. Hoi haikragi mihun mataduga laizada mu phubiramdana. Anjuna lamjingba nate Jungkook ni laizana ngauzaba BTS tay ngawba nupani haikri. Asongda punsibaso Anjugi message to paraga khanglungui. Aduga laizada paini yenglaga angawbisiri aibu hek pangpa hek pakhadali. Oh chumi aduna nidana mayamna laiza ku kawrido. Husukta khaktabu gyan taine. Asangna matam khra hokre punsibaso laizaga yena seba phajana tawi. Laiza su wakhaldo kitang change tarfogum tawi. Aduba ma punsibada nungsibadi pokri. Aduba punsibadi masa khangdana Laiza bu magi thamoiduda tapna mafam kanba hori. Laiza su punsibagi matawduda magi hanagi punsida tapna lakpa hori. Laiza su kut anabado phare. Numidang amani Laiza punsiba nando phaminaduna wari sanari. Baba Nancy si akhuigi hotel da oina lehelaga ma oina sena lesra. Ichansu college satpanina ma siyum sida mathanda laibisi nuaidri. Dukala kainoma phongge haramini. Adusu khanaba yai. Ai amukta khalaki. Aduga baba Laiza su khara pharabanina ai thabak chatpa horge. Hianbasi yam war. Dandodo Laiza da onsilai. Laiza nangbu asingwa pharabrane. Phare baba. Phare adudi sana nang hayingdagi thabak chatpa hor. Hoi baba. Laiza su matang charingaida hayurege matago. Baba ai su khutsi pharabanina exam su kuidre college ka ba horage. Laiza ki wado tabada punsibado Laiza da khanging lei. Nando su punsibagi mining du ubada marong leine nokli. Hoi nang su hayingdagi chatpa hor. Kaidongwaidagi hoge haibano. Punsibado khangsaw sawgali. Husiku mauna college ka matamlo. Aidi kaya yaningdego baba. Laiza do punsibada mamito khani yingli. Nando su anidugi matokdo kumai tahalage matago. Karigi yaroidoriba. Nangna yadasu ipana yarisini. Hayengdagi hekta kabhor. Mau moiraga namsilaga thamgadaba makubokdo aidi nate. Imongna tamningba lairik tamjasan. Kashu khalun imong siri. Nangna bu pamlati master dine. Mapanda tamgi sutam ipana yari. Mapagi wado dabada punsibadi makoi marin thitpada lori. Yumai chaklingaida ikang humjilapagum thokre. Mapagi wadaktasu wamta haiba ngamjada. Masadu sawningmada phamduna leiba ngamlaktri. Phughagolaga kemta hairamda paprap chakri. Laiza do punsiba chakkibado tinga gengduna lehogi. Nandona nangi college ki dress to kamaina tawba. Baba yumda lehogi. Ai phone tawrake. Haikigi pabungna marai thilakchani. Tawruna tawru. Nang pabung thabak yam chilibani. Baba paisa pigi. Hayengne isan gabada chalaga nang ya pamaliricho. Yani baba. Yadi. Imogi bu han baselaga chatawni. Hoi baba. Laiza do makugi mungduda tamna hawalaga chakri. Nando do chakri ba Laiza da yenglaga nokfe tawduna machinna sonji. Sana aina haidro. Nang imongda mukpa ngamnoida. Nang maithigani haidro. Huzikti kamdore. Nang maithiba hore. Khangani. Miyama propok chakhangi. Lan hauragi. Nando do fuhagolaga Anjugi ka tamna changli. Aduga Anjuda kari no mukutne masane tawduna wari sanari.
असोमदा लाइजसु मोइगे कादा चंगई पुनसिबदा हने येंगलमदना मागी फमुंगदा काखलगा ममाइदो सोंगदो ओंथोकलगा फोनदो नमी पुनसिबसु पिसुमदो सुक्चिलगा लाइजदा साउनी यिंग अदुबो पेंदबा साउनिंगो मयामदो लाइजगी मफमदा मनिंग तमना फोंदोकजबदि ngamsida मित्ते येंगलगा थवाई चाकना खंगजब नतना उपाय लेती लाइजसु कॉलेज चलनी हाइबगी मसादो हराव मनखिदना स्टेटस का थंगलई थैंक यू इको बॉक्स आई हंजितगी कॉलेज चटपा हौरनी याम हरावी पुनसिबसु लाइजगी स्टेटस तो संगलगा लेब्रा कैनो थमलकपगा मान हानि यिंग ngसाइदगी साउनिंग लेरिंगे तंजादुदा मागी स्टेटस तो उरुबदगी ब्रंग होबो मकै साउख्री पाइरिबो फोन दो फमुंगदा लाक्तना लंगसिलमी फुग हौगलगा प्रभव चलगा बारूमगी थोंगदो साफु कन्ना थिंजली थोंग मखोलदो दाबदा लाइजसु खंग्रे खंगी ममाइदो सटले थोरागा येंगली पुनसिबा लेरमदबदुदा मचिंदो सुगलगा पक्तबा इसमबी असमना नुमितु महौख्रे मथंगी नुमितो पुनसिबदो साउरिबनी हाइदना वागा ngankhidri ayuk ngana chak chadabi thabuk chakri nungthildo anjuga laizaga nandona haibagi matungina ningthemga loinena bazar chatlaga laizagi college dress leiri aduga parlor changlaga kebe yaba ke laizagi apamagi matungina samkaktusu yellow sanglaga yam monda nungaina yumdahali nan khai thabak lepu pagi punsibasu amadamu chat tawbada nganna halak ngamdri thengna hali पुनसिबना कादा चंगलपदा लाइजदी तुमलगा लेरम पुनसिबसु कांकल दो हाइदोकलगा लाइजना तुमिदो मुने यिंग लाइजना तुमलिबदो उपदा पुनसिबसु सावरमदो फख्री वान हालकपदसु खंपो फबगुम तवी नोफे तवरगा मचिनदसु तपना समजी मीगी थमोइदी मई थाबा हिरिने nganna कईगनो नंगा इयु अंगावबो हेलिसे मथिक चाबा मरम लेब आई खंग्री याम थुना मरम बियो अदुगा आइगी थमोइसिदा मई थाबसु याम थुना लिब अदु नत्रदी नंगी थमोइ असेंबदा अइना नमा पानसिन तोकनी असिबु चाखरजाल तुमिने तौरसिना पयेंगा तुरेंगा असु पापा फमुंगसिदा पिख्रब माना तुमबदा मी तुमफम लैदिने पुनसिबदो लाइजगी लिंजमदना नोमलगा अंगांग मचा हो येनाव मचा लाइजसु मम्मीतो पांथोक्तबी याम तना खुमनी चक चारबो असेंग चारब्रने लाइजदो हंदकी खुमलकिद्री निंगाइदना तुमख्री पुनसिबसु मखातान हंगलुद्री तुमजरसनु खलदुना कांखलदो येबसलमगा ममाइदो लैथोरगा फिरोलदो होंदोगा चक चादा मखै फमुंदा काखलगा तुमथख्री मथंगी नुमिनी लाइजदा कॉलेज चलनी हाइबगिरा ngana hogolaga thabukto sasatawi पुनसिबसु लुजरगा बाथरूमदगी मकोकतो तावेल अमना तैथोक ना थोरकपनी लाइजदा मिंसिल ममांगदा फमलगा केरगा लेरमी ngarang numidang thengna halakpana laizagi masamdu urudabani adubu ngasidi laizagi sam yellow sang lidubada chaplepaga pisumdo khangjuk suksali samduna karam kana sangriba ngasiko aina sawninglatana mi dam fudarakani ko पुनसिबदा प्रपप चंगसलगा लाइजगी तुंगदा चपलेपी क्याम के खिदौरे मिंगसेलदुदा फटिंग खली लाइजना पुनसिबगी पिसुम खुसुक तोबदा याम मोंग हादना सटखमले पुंगनी मुक्ति के खिदौरी समसिना कैदोंगै संगलुबदा ngarang sangjरुबन अदुगी समचुदो कनाना संगहाय लाइजस फमलमबदो पुखगोलगा मिंगसेलदुदा ममाइदो नक्सने येंगलगा पाउडर थाना नंगना हाइरिदो नवालगदे हाइबगी मतागुम खुमलै कनामतना हाइदे अइना पामबगी संगिना संगलिन नंग तौनिंगबदा तौबा याब्रो अइ तौनिंगबदा तौद्रदी कनागे याबा लौरगा तौ हाइबनो कुसिनी कुसि पुनसिबदो प्रांग प्रपुक चाकपदा लोइरि ताइनेफम खंगदना मकोक तैथोगलिबा मरा लैत्रबा तावेलदो मखादा याम साउना लंगथोगा मखोंदना सुरु नाइथलमगा याम साउना चखरि पुनसिबना चटखिबगा मखुतना मचिंदा खुमलगा खिखिनुई जेलस बाबू आइसिन असोमदा पुनसिबदो लाइजना चटखिबना हानबा तारे खलगा फिरोलदो याम थुना सेचली अदगा प्रप्रप थोरई
ꯄꯨꯟꯁꯤꯕꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯄꯗꯨ ꯐꯥꯎ ꯂꯥꯏꯖꯗꯣ ꯀꯦꯕ ꯂꯣꯏꯔꯝꯗꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯈꯝꯃꯟꯖꯔꯤ꯫ ꯀꯣꯂꯦꯖ ꯆꯠꯄꯗꯕꯨ ꯑꯗꯨꯌꯥꯝ ꯀꯨꯏꯅ ꯀꯦꯕ ꯀꯅꯥ ꯊꯦꯡꯅꯗꯧ ꯂꯩꯒꯦ? ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯆꯥꯛꯅ ꯃꯑꯣꯡꯗ ꯁꯨꯝ ꯈꯨꯝꯂꯛꯏ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯧ ꯑꯣꯏꯔꯁꯨ ꯇꯁꯦꯡꯕꯗꯤ ꯑꯩ ꯏꯁꯥꯃꯛ ꯂꯩꯁꯥꯕꯤ ꯑꯣꯏꯖꯩ꯫ ꯑꯗꯨꯅ ꯈꯔ ꯀꯦꯔ ꯈꯣꯠꯂꯒ ꯆꯠꯇ ꯌꯥꯗꯦ꯫ ꯀꯅꯥ ꯍꯥꯏꯕ ꯂꯩꯇꯦ, ꯃꯤ ꯃꯌꯥꯝꯅꯤ ꯊꯦꯡꯅꯔꯨꯗꯣꯏꯁꯤ꯫ ꯂꯥꯏꯖꯅ ꯉꯥꯡꯂꯤꯗꯣ ꯑꯁꯦꯡꯕ ꯑꯣꯏꯕꯅ ꯌꯦꯠꯂꯨꯕ ꯉꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ ꯃꯌꯥꯗꯣ ꯀꯛ ꯆꯤꯛꯂꯒ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ, ꯅꯪ ꯉꯁꯤ… ꯂꯥꯏꯖꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯈꯨꯠ ꯑꯃ ꯅꯥꯇꯣꯟꯗ ꯃꯦꯜꯂꯒ ꯑꯁ ꯀꯩꯅꯣ ꯀꯥꯅꯝ ꯂꯥꯛꯏ ꯁ꯭ꯋꯥꯏꯁꯤꯕꯣ? ꯀꯩꯅꯣꯃ ꯆꯥꯛꯄ ꯃꯥꯜꯂꯤꯗ꯫ ꯋꯥꯏꯔꯔ ꯖꯦꯂꯁ ꯕꯥꯕꯨꯒꯤ ꯊꯃꯣꯏꯔ ꯑꯃ ꯌꯥꯝ ꯐꯖꯅ ꯆꯥꯛꯏ꯫ ꯆꯥꯛꯄ ꯍꯥꯏꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯄꯣꯛ ꯆꯥꯛꯄ ꯃꯥꯜꯂꯤ꯫ ꯀꯥꯅꯝꯅ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯥ ꯃꯅꯨꯡꯁꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯅꯥꯇꯣꯟꯗ ꯁꯨꯠ ꯅꯝꯃꯤ꯫ ꯃꯥꯒꯤ ꯅꯥꯇꯣꯟꯗꯨꯗ ꯃꯅꯝ ꯑꯝꯇ ꯂꯥꯛꯇꯕꯗꯨꯗ ꯏꯄꯪ ꯄꯪꯈꯩ꯫ ꯀꯩꯅꯣ ꯑꯩꯗꯤ ꯃꯅꯝ ꯑꯝꯇ ꯐꯥꯎꯗꯦꯗ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯐꯩꯅ ꯌꯦꯡꯂꯒ ꯇꯧꯖ ꯁꯥꯏꯖꯕꯩ ꯃꯇꯥꯒꯨꯝ ꯃꯆꯤꯟꯗꯨ ꯄꯦꯊꯣꯛꯏ꯫ ꯑꯣ ꯁꯣꯝꯒꯤ ꯅꯥꯇꯣꯟꯗ ꯃꯅꯝ ꯂꯥꯛꯇ꯭ꯔꯗꯤ ꯆꯥꯛꯑꯝꯃꯔꯣꯏ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯇꯥꯍꯟꯗꯅ ꯃꯆꯤꯟꯅ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯆꯥꯎꯔꯤ ꯈꯨꯆꯥꯎꯗꯨꯒ ꯄꯪꯂꯤ ꯈꯨꯄꯪꯗꯨꯒ ꯖꯦꯂꯁ ꯕꯥꯕꯨ ꯉꯧꯊꯤꯌꯦ꯫ ꯑꯩꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯈꯜꯂꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕ ꯖꯤꯂꯥ 12ꯒꯤ ꯏꯁꯤꯡ ꯊꯛꯂꯕ ꯂꯥꯏꯖꯅꯦ ꯂꯥꯏꯖ꯫ ꯅꯪꯒꯨꯝꯕꯅ ꯑꯩ ꯂꯥꯛꯅꯕꯗꯤꯅꯦ ꯑꯣꯏꯊꯣꯛꯁꯤꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯀꯩꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨꯗꯅꯤ ꯃꯥꯅ ꯌꯦꯡꯂꯒ ꯈꯣꯏꯔꯤꯟ ꯊꯤꯠꯂꯤꯁꯦ꯫ ꯅꯪ ꯁꯝꯗꯣ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯆꯠꯂꯒ ꯑꯃꯨꯕ ꯌꯥꯝ ꯊꯨꯅ ꯁꯪꯖꯤꯜꯂꯨꯀꯣ, ꯃꯤ ꯁꯤꯅꯦ ꯉꯁꯤ꯫ ꯀꯅꯥꯅꯣ ꯁꯤꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯁꯤꯕꯤꯔꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯟꯖꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯅꯝꯃ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯟꯖꯨ ꯆꯪꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯂꯩ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯆꯥꯛ ꯊꯦꯡꯎꯔꯦ, ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯄꯨꯟꯁꯤꯕꯗ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯤꯇꯣꯞ ꯇꯧꯅ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯅ ꯑꯟꯖꯨꯒ ꯋꯥꯔꯤ ꯁꯥꯗꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈ꯭ꯔꯦ꯫ ꯑꯥꯏ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤ꯫ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯛꯈꯠꯂꯒ ꯂꯩꯈꯤꯗꯣꯏꯅꯣꯕ? ꯑꯩ ꯋꯥꯕꯗ ꯂꯣꯏꯔꯦꯍꯦ꯫ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯋꯥꯁꯤꯜꯂꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯍꯦꯟꯕꯒ ꯑꯟꯖꯨꯒ ꯂꯥꯏꯖꯒꯗꯣ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯑꯒ ꯐꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯍꯦꯟꯕꯗꯣ ꯈꯪꯅꯣꯡꯂꯛꯏ꯫ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯐꯤꯂꯝ ꯍꯧꯔꯛꯇꯣꯔꯦ꯫ ꯁꯤꯗꯩꯗꯤ ꯃꯤꯠ ꯅꯥꯒꯗꯕꯗꯅꯤ꯫ ꯑꯩꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯦꯟꯖꯦꯜꯗꯨ ꯄꯨꯁꯤꯜꯂꯒ ꯌꯨꯝꯁꯤ ꯀꯨꯝꯍꯩ ꯇꯥꯍꯟꯕꯅ ꯐꯗꯣꯏꯖꯥꯠ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯔꯤꯇꯥꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯥ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦ? ꯊꯥꯡꯗꯣꯔꯛꯑꯣ ꯅꯤꯅꯦ ꯆꯥꯔꯒꯦ꯫ ꯅꯪꯗꯤ ꯉꯔꯥꯡꯗꯤ ꯑꯌꯨꯛꯁꯨ ꯉꯟꯅ ꯆꯠꯈꯤꯗꯅ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯦ, ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯅ ꯍꯜꯂꯛꯄ꯭ꯔꯥ ꯆꯥꯛ ꯆꯥꯗꯦꯅꯦ꯫ ꯃꯦꯗꯥꯝꯅ ꯅꯪ ꯆꯥꯛ ꯆꯥꯗꯦ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯂꯥꯟ ꯇꯥꯔꯅꯤ꯫ ꯔꯤꯇꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯏꯖꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯃꯤꯠꯇꯣ ꯄꯨꯟꯁꯤꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯩ꯫ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯥꯏꯁꯤꯡꯗꯣ ꯁꯠ ꯅꯣꯟꯊꯅꯈꯤ꯫ ꯔꯤꯇꯥꯁꯨ ꯆꯥꯛꯇꯣ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ꯫ ꯁꯤ ꯑꯣꯏꯔꯗꯤ ꯆꯥꯛ ꯆꯪꯂꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅꯕ ꯇꯟꯖꯥ ꯉꯥꯏꯔꯤꯕ ꯅꯦꯟꯁꯤꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯗꯥ ꯄꯨꯟꯁꯤ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯛꯈꯣꯒꯦ? ꯅꯦꯟꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯈꯪꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯍꯦꯟꯕꯁꯨ ꯅꯦꯟꯁꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯑꯁꯤꯅ ꯃꯤ ꯌꯦꯡꯅꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯏꯁꯤꯅ? ꯄꯨꯟꯁꯤꯕꯁꯨ ꯀꯩꯝ ꯈꯟꯗꯅ ꯈꯨꯝꯅꯩ꯫ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ, ꯅꯪꯗꯤ ꯆꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯆꯥꯗ꯭ꯔꯤ, ꯍꯣꯔꯦꯟ ꯅꯤꯅꯦ ꯍꯣꯏꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯅꯪꯒꯤꯗꯣ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯕꯕꯥꯅ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯅꯦꯟꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯂꯥꯏꯖꯗ ꯈꯝꯕꯜꯂꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯅꯦꯟꯁꯤꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯥꯛ ꯑꯇꯣꯠꯄꯗꯨ ꯐꯥꯎ ꯂꯣꯏꯁꯤꯜꯂꯝꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯟꯖꯨ ꯑꯩ ꯋꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯍꯧꯒꯠꯈꯤꯕꯗꯨ ꯌꯦꯡꯂꯒ
ꯆꯥꯛ ꯆꯥꯈꯨꯝꯗꯣ ꯁꯥꯏꯗꯕꯤ ꯌꯥꯅꯨꯡꯗ ꯄꯨꯂꯞ ꯌꯥꯎꯅ ꯐꯨꯒꯧꯒꯜꯂꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯕꯗ ꯑꯍꯦꯟꯕꯗꯣ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤ ꯑꯟꯖꯨꯁꯨ ꯃꯌꯥ ꯀꯥꯔꯒ ꯊꯣꯛꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯆꯞ ꯃꯥꯟꯅꯅ ꯇꯣꯛꯈ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯥꯏꯖꯁꯨ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯂꯥꯏꯖꯕꯨ ꯇꯥꯟꯅꯈꯤ ꯅꯦꯟꯁꯤꯗꯣ ꯑꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏꯗꯣ ꯆꯥꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯄꯨꯟꯁꯤꯕꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯕ ꯐꯥꯎ ꯂꯥꯏꯖꯅ ꯊꯔꯨꯝ ꯇꯧꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯅꯤꯡꯕ ꯍꯥꯏꯗꯣ ꯌꯧꯔꯤ ꯂꯥꯏꯖꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯃꯤꯀꯨꯞꯇꯨꯗ ꯈꯜꯂꯛꯏ ꯂꯥꯏꯖꯁꯨ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯤꯌꯥꯡꯀꯣꯛꯇ ꯌꯥꯜꯂꯤꯕ ꯀ꯭ꯔꯦꯞꯇꯣ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯕ꯭ꯔꯦꯛꯇꯣ ꯅꯥꯀꯟꯗ ꯁꯠ ꯌꯥꯟꯁꯤꯜꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯃꯆꯤꯟꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯤ ꯅꯨꯄꯤꯁꯤ ꯀꯩꯅꯣꯝꯅꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯆꯨꯝꯗ꯭ꯔꯤꯕ ꯑꯩꯅ ꯉꯁꯤ ꯏ ꯀꯥꯔꯛꯇꯅ ꯃꯁꯝꯁꯦ ꯄꯥꯏꯔꯒ ꯐꯔ ꯍꯥꯏꯕ ꯁꯣꯏꯔꯤꯁꯦ ꯃꯥꯒꯨꯝꯕ ꯊꯨꯠ ꯂꯥꯎꯕꯤ ꯃꯥꯅꯁꯨ ꯏꯔꯥꯡ ꯇꯧꯗꯅ ꯑꯩꯅ ꯈꯪꯅꯔꯣꯏ ꯁꯤꯅꯤꯅꯤ ꯑꯩꯅ ꯍꯣꯇ꯭ꯔꯣꯡ ꯑꯣꯏꯅ ꯎꯕꯤꯔꯕꯗꯣ 이동장이 칼라가 ꯑꯩꯅ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯞꯂꯤꯄꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯨꯗ ꯍꯨꯝꯂꯒ ꯌꯥꯝ ꯂꯦꯝꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯤꯒꯗꯕ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯍꯥꯏꯗꯣꯔ ꯃꯥꯜꯂꯤ ꯕꯦꯛꯇꯒꯤ ꯂꯤꯞꯁꯇꯤꯛꯇꯣ ꯂꯧꯊꯣꯛꯑꯒ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯂꯒ ꯁꯪꯉꯤ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯅꯪꯒꯤ ꯀꯨꯀꯦꯂꯥꯀꯤꯁꯤ ꯑꯩ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯠꯁꯤꯜꯂꯛ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇ ꯄꯥꯏꯔꯒ ꯉꯥꯏꯈꯨꯑꯣ ꯃꯤꯠꯁꯦ ꯃꯥꯁꯀꯔꯥ ꯁꯪꯗ꯭ꯔꯤ ꯀꯔꯤꯒꯤ ꯃꯥꯁꯀꯔꯥ ꯀꯣꯂꯦꯖ ꯆꯠꯄꯗꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯦꯕ ꯌꯥꯕ ꯂꯥꯏꯖꯅ ꯄꯨꯟꯁꯤꯕꯒꯤ ꯇꯨꯡꯗꯒꯤ ꯃꯆꯤꯟꯗꯣ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯁꯨꯒꯠꯂꯤ ꯑꯅꯤꯗꯣ ꯉꯥꯡꯅ ꯊꯣꯔꯛꯄꯅ ꯒꯥꯔꯤ ꯃꯈꯣꯡ ꯌꯧꯔꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯈꯪꯇꯥ ꯊꯥꯗꯣꯛꯏ ꯒꯥꯔꯤꯗ ꯀꯥꯔꯣ ꯕꯕꯥꯅ ꯅꯤꯡꯊꯦꯝ ꯊꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯅꯤꯡꯊꯦꯝ ꯅꯠꯇꯦ ꯑꯩꯅ ꯊꯤꯟꯒꯅꯤ ꯁꯠ ꯀꯥꯔꯣ ꯑꯟꯖꯨ ꯊꯣꯔꯛꯇ꯭ꯔꯤ ꯀꯧꯔꯨꯈꯤꯒꯦ ꯂꯥꯏꯖꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ ꯍꯟꯗꯛꯁꯨ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏ ꯀꯩꯅꯣ ꯇꯥꯞ ꯐꯥꯏꯔꯤꯁꯤꯕꯣ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ ꯇꯥꯞ ꯐꯥꯕ ꯅꯠꯇꯦ ꯊꯥꯡꯂꯒ ꯄꯨꯕ ꯃꯇꯥꯡ ꯌꯥꯎꯔꯛꯀꯅꯤ ꯏꯆꯟꯗꯣ ꯑꯩ ꯀꯧꯒꯦ ꯅꯪ ꯍꯥꯟꯅ ꯑꯝꯇ ꯒꯥꯔꯤꯁꯤꯗ ꯀꯥꯔꯣ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯣ ꯈꯪꯒꯟ ꯀꯥꯟꯊꯣꯛꯑꯒ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯒ ꯐꯝꯃꯤ ꯄꯨꯟꯁꯤꯕ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯟ ꯂꯣꯏꯗ꯭ꯔꯤꯕꯣ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯁꯣꯝꯗ ꯑꯉꯥꯎꯕꯤ ꯑꯃ ꯐꯥꯅꯕ ꯉꯝꯗ꯭ꯔꯤ ꯇꯣꯃꯥꯜꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯑꯟꯖꯨꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯂꯥꯏꯖꯅ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃꯥ ꯏꯅꯝꯃ ꯕꯕꯥꯅ ꯗꯥ ꯅꯤꯡꯊꯦꯝꯗ ꯊꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯗꯤ ꯂꯥꯏꯖꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯅꯤꯡꯊꯦꯝ ꯅꯣꯏ ꯅꯤꯡꯊꯦꯝꯗꯣ ꯊꯤꯜꯂꯔꯣꯏ ꯑꯩꯅ ꯊꯤꯜꯂꯅꯤ ꯅꯥꯍꯨꯝꯗꯨꯅ ꯁꯤꯠꯆꯜꯂꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗ ꯀꯥꯔꯣ ꯑꯟꯖꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯨꯟꯁꯤꯕꯒꯤ ꯏꯁꯧꯗꯨꯗ ꯒꯥꯔꯤꯗ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯤ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯏ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯅꯕꯨ ꯃꯁꯤꯡ ꯈꯪꯗꯦ ꯄꯨꯟꯁꯤꯕꯁꯨ ꯍꯥꯏꯔꯞ ꯁꯨꯝ ꯌꯦꯡꯉꯤ ꯂꯥꯏꯖꯅ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯇꯅ ꯄꯣꯁ ꯇꯧꯔꯒ ꯐꯣꯇꯣ ꯀꯥꯞꯂꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯈꯣꯏꯁꯥꯎꯅꯅ ꯁꯣꯟꯖꯩ ꯑꯁ ꯑꯩ ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯃꯤꯠ ꯅꯥꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯈꯨꯠꯀꯁꯦ ꯃꯔꯤꯡ ꯆꯠꯂꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯔꯒ ꯃꯅꯤꯡꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯂꯥꯏꯖꯅ ꯅꯣꯛꯃꯤ ꯐꯣꯟ ꯅꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯑꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯅꯝꯃꯤ ꯑꯇꯩꯗ ꯆꯪꯗꯦ ꯋꯥꯆꯞꯇ ꯆꯪꯉꯤ ꯂꯥꯏꯖꯗ ꯇꯦꯄꯤꯡ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯇꯥꯏꯄꯤꯡ ꯇꯧꯔꯤ ꯒꯥꯔꯤ ꯇꯣꯡꯂꯤꯉꯩꯗ ꯀꯅꯥꯒꯅꯣ ꯇꯦꯛꯁ ꯊꯥꯅꯔꯤꯁꯦ ꯂꯥꯏꯖꯗ ꯄꯨꯟꯁꯤꯕꯒꯤ ꯃꯦꯁꯦꯖꯇꯣ ꯂꯥꯛꯄꯗ ꯃꯃꯤꯠꯇ ꯄꯩꯅ ꯌꯦꯡꯂꯒ ꯃꯤꯒ ꯀꯅꯥ ꯃꯤꯒ ꯂꯩ ꯅꯪ ꯉꯁꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯤ ꯗꯞ ꯍꯦꯟꯃꯜꯂꯤ ngasi fondo mullaga thuwaini ko laiza message to paramdana offline chakre punsibado khosangna na solo maruoi be message na sindok tu musibu karam pumpamda pokoi bisan asuka music tabsibo punsibasu status dom ging laiza gi photo phajaba ma thagalami caption dana aise phadi phajaba jani ko
ꯅꯍꯥꯟꯈꯩ ꯌꯦꯡ ꯌꯥꯔꯝꯗ꯭ꯔꯤꯁꯤꯗꯤ ꯁꯝꯁꯤ ꯌꯦꯂꯣ ꯁꯪꯗꯕꯒꯤ ꯑꯣꯏꯔꯝꯃꯤ ꯉꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯕ ꯁꯤꯗꯤ ꯋꯥꯎ ꯁ꯭ꯇꯥꯔꯅꯤ ꯊꯃꯣꯏꯒꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯖꯦꯂꯁ ꯀꯨꯀꯥꯗꯨꯗ ꯄ꯭ꯔꯥꯏꯚꯦꯁꯤ ꯊꯝꯂꯒ ꯊꯑꯣꯏꯅ ꯊꯝꯒꯦꯅ ꯊꯝꯂꯤꯕꯅꯤ ꯑꯇꯩ ꯀꯅꯥꯝꯇ ꯊꯝꯗꯦ ꯄꯨꯟꯁꯤꯕ ꯈꯛꯇ ꯊꯝꯂꯤꯕꯅꯤ ꯄꯨꯟꯁꯤꯕꯅ ꯐꯣꯟ ꯃꯦꯠꯄꯗꯨ ꯎꯕꯗ ꯂꯥꯏꯖꯁꯨ ꯌꯥꯝ ꯊꯨꯅ ꯋꯥꯆꯞ ꯆꯪꯂꯒ ꯌꯦꯡꯉꯤ ꯃꯥꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯄꯨꯟꯁꯤꯕ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯁꯨ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯅꯣꯟꯊꯔꯒ ꯃꯆꯤꯟ ꯃꯦꯜꯂꯒ ꯇꯨꯃꯤꯟꯅ ꯈꯤꯈꯤ ꯅꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯨꯁꯨ ꯁꯣꯟꯊꯥꯡꯅꯅ ꯉꯛꯊꯤ ꯖꯦꯂꯁ ꯕꯥꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯂꯦꯖ ꯒꯦꯠ ꯌꯧꯔꯤ ꯂꯥꯏꯖꯒ ꯑꯟꯖꯨꯒꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯄꯨꯟꯁꯤꯕꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯊꯣꯡꯅꯥꯎꯗꯨꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯉꯤ ꯂꯥꯏꯖꯅ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯗꯤ ꯐꯤ ꯃꯆꯥ ꯑꯃ ꯌꯥꯟꯕꯅꯤ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯆꯪꯕꯗ ꯐꯤ ꯌꯥꯎꯗꯕꯤ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗ ꯍꯥꯡꯗꯣꯔꯛꯏ ꯏꯆꯟ ꯅꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯁꯤꯠ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯐꯤꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯒ ꯂꯥꯏꯖꯒꯤ ꯉꯛꯁꯝꯗ ꯐꯤꯗꯣ ꯁꯠ ꯌꯥꯟꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯐꯤ ꯃꯇꯣꯟ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯒ ꯒꯥꯔꯤꯗ ꯐꯤꯗꯥꯅꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯃꯧꯅꯤ ꯀꯥꯎꯔꯝꯃꯣ ꯐꯤꯂꯒ ꯆꯠꯂꯣ ꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯅꯕ ꯈꯪꯇꯥ ꯊꯥꯗꯣꯛꯏ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯁꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯤ ꯌꯥꯝ ꯂꯩꯕ ꯎꯗꯕꯗꯨꯗ ꯇꯧꯔꯒꯦ ꯌꯥꯎꯅ ꯄꯨꯟꯁꯤꯕꯅ ꯌꯥꯜꯂꯝꯃꯤꯕ ꯐꯤꯗꯣ ꯁꯠꯂꯛꯊꯣꯛꯏ ꯑꯩ ꯃꯧꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤꯅꯤ ꯐꯤꯗꯣ ꯁꯤꯠꯇꯨꯗ ꯊꯅꯝꯃꯤꯗꯣ ꯅꯨꯄꯥ ꯅꯣꯏꯅ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯕꯒꯨꯝ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯝꯃꯒꯤ ꯃꯕꯦꯝꯃ ꯑꯣꯏꯕ ꯌꯥꯔꯣꯏꯗꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦ ꯒꯨꯗ ꯕꯥꯏ ꯗꯥꯝꯆꯥ ꯂꯥꯏꯖ ꯐꯤꯗꯣ ꯄꯨꯟꯁꯤꯕꯗ ꯂꯪꯁꯤꯜꯂꯝꯃꯒ ꯑꯟꯖꯨꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯒꯝꯒꯝ ꯆꯠꯈ꯭ꯔꯦ ꯑꯟꯖꯨꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯗꯥꯆꯥ ꯆꯪꯂꯦꯀꯣ ꯂꯥꯏꯖꯅ ꯂꯪꯁꯤꯜꯂꯝꯕ ꯐꯤꯗꯨ ꯃꯈꯨꯠꯇ ꯀꯣꯏꯔꯦꯠ ꯀꯣꯏꯒꯦ ꯁꯤꯜꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯛꯄꯣꯛ ꯆꯥꯛꯍꯟꯕ ꯈꯪꯗꯦ ꯌꯦꯅꯥꯎ ꯃꯆꯥ ꯅꯪ ꯍꯌꯦꯡꯗꯒꯤ ꯀꯣꯂꯦꯖ ꯇꯣꯛꯑꯦ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯑꯒ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯑꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯊꯣꯡꯗꯣ ꯀꯞꯂꯥꯎ ꯊꯤꯡꯖꯤꯜꯂꯤ ꯇꯥꯇꯣꯃꯥ ꯆꯤꯡꯃꯩꯔꯣꯡꯗ ꯆꯠꯁꯤ ꯍꯣꯏ ꯁꯔ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯏ ꯄꯨꯟꯁꯤꯕ ꯍꯣꯏ ꯆꯠꯈꯤꯕꯒ ꯂꯥꯏꯖꯗꯣ ꯕꯦꯛꯇꯒꯤ ꯐꯤ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯒ ꯉꯛꯁꯝꯗꯨꯗ ꯌꯥꯟꯁꯤꯜꯂꯤ ꯑꯟꯖꯨꯗꯣ ꯑꯗꯨ ꯎꯕꯗ ꯑꯦ ꯅꯪꯗꯤ ꯃꯤ ꯑꯣꯠꯄ ꯐꯖꯅ ꯍꯩꯔꯦꯍꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯂꯤꯡꯖꯦꯜꯁꯨ ꯂꯥꯛꯇ꯭ꯔꯤ ꯁꯤꯗ ꯐꯝꯂꯒ ꯉꯥꯛ ꯉꯥꯏꯁꯤꯔꯥ ꯍꯣꯏ ꯑꯅꯤꯗꯣ ꯆꯪꯁꯜꯂꯒ ꯐꯥꯟ ꯊꯥꯔꯤꯕꯗꯨꯗ ꯐꯝꯃꯤ ꯏꯅꯝꯃ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅꯨ ꯁꯥꯎꯁꯨ ꯁꯥꯎꯔꯛꯀꯅꯨꯀꯣ ꯅꯔꯥꯏꯕꯛꯇꯨꯗꯅꯦ ꯀꯤꯟꯅ ꯁꯨꯗꯔꯛꯀꯅꯤ ꯑꯩꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯁꯠ ꯍꯥꯏꯔꯛꯑꯣ ꯅꯣꯏꯗꯥ ꯔꯟꯕꯤꯒꯤ ꯋꯥꯔꯣ ꯑꯁ ꯅꯠꯇꯦꯍꯦ ꯅꯪꯁꯦ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯉꯣ ꯌꯥꯝ ꯈꯝꯕꯜꯂꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯪꯉꯤ ꯑꯟꯖꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯁꯛꯐꯝꯗꯣ ꯈꯪꯍꯟꯍꯟꯖꯤꯜꯂꯤ ꯃꯥꯟꯗꯦꯗ ꯅꯨꯡꯁꯤꯔꯝꯂꯣꯏꯗ ꯕꯕꯥ ꯀꯤꯕꯒꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯏꯅꯤ ꯑꯗꯨꯒ ꯇꯥꯝꯆꯥꯅ ꯑꯩ ꯅꯨꯡꯁꯤꯔꯛꯀꯅꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯔꯣ ꯅꯨꯡꯁꯤꯔꯛꯄꯁꯨ ꯄꯥꯝꯗꯦ ꯑꯩ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯩ ꯑꯃꯨꯛ ꯈꯪꯅ ꯇꯪꯅꯤꯡꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯏꯁꯥꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗ ꯑꯟꯖꯨ ꯇꯥꯅꯤꯡꯗꯦꯀꯣ ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯥꯡꯉꯤ ꯀꯥꯔꯟ ꯇꯧꯅꯨ ꯅꯨꯄꯤ ꯂꯤꯡꯖꯦꯜꯗꯣ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤꯗꯨꯁꯨ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯏ ꯂꯤꯡꯖꯦꯜꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯂꯥꯏꯖꯥ ꯗꯥꯆꯧꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯅꯤ ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯑꯩꯅꯦ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯦ